ꯑꯩꯒꯤ ꯅꯨꯡꯁꯤꯖꯔꯕ ꯏꯔꯩꯕꯥꯛꯆꯥꯁꯤꯡ ꯈꯨꯔꯨꯝꯖꯔꯤ ꯄꯨꯝꯅꯃꯛꯄꯨ ꯑꯃꯨꯛꯀ ꯍꯟꯅ ꯃꯟ ꯀꯤ ꯕꯥꯠꯁꯤꯗ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯉꯁꯤꯒꯤ ꯃꯟ ꯀꯤ ꯕꯥꯠꯁꯤ ꯚꯥꯔꯠꯅ ꯃꯥꯏ ꯄꯥꯛꯄꯒꯤ ꯋꯥꯍꯧꯒ ꯂꯣꯏꯅꯅ ꯍꯧꯗꯣꯛꯆꯒꯦ ꯊꯥ ꯑꯁꯤꯅ ꯍꯧꯒꯠꯂꯛꯄꯗ ꯏꯇꯂꯤꯗꯒꯤ ꯚꯥꯔꯠꯇ ꯑꯩꯈꯣꯏꯒꯤ ꯃꯃꯜ ꯅꯥꯏꯗ꯭ꯔꯕ ꯂꯟ ꯑꯃ ꯃꯥꯏ ꯄꯥꯛꯅ ꯄꯨꯔꯛꯄ ꯉꯝꯈ꯭ꯔꯦ ꯍꯥꯏꯔꯤꯕ ꯂꯟ ꯑꯁꯤ ꯑꯋꯂꯣꯀꯤꯇꯦꯁ꯭ꯋꯔ ꯄꯗꯃꯄꯅꯤꯒꯤ ꯆꯍꯤ ꯂꯤꯁꯤꯡ ꯍꯦꯟꯅ ꯂꯤꯔꯕ ꯃꯤꯇꯝ ꯑꯃꯅꯤ ꯃꯤꯇꯝꯁꯤ ꯆꯍꯤ ꯈꯔꯒꯤ ꯃꯃꯥꯡꯗ ꯕꯤꯍꯥꯔꯒꯤ ꯒꯌꯥꯖꯤꯗ ꯂꯩꯕ ꯗꯦꯕꯤ ꯁ꯭ꯅꯥꯜ ꯀꯨꯟꯗꯜꯄꯨꯔ ꯃꯟꯗꯤꯔꯗꯒꯤ ꯍꯨꯔꯥꯟꯈꯤꯕꯅꯤ ꯑꯗꯨꯕꯨ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯔꯕ ꯃꯇꯨꯡꯗ ꯃꯤꯇꯝꯁꯤ ꯚꯥꯔꯠꯅ ꯑꯃꯨꯛ ꯍꯟꯅ ꯐꯪꯕ ꯉꯝꯖꯔꯦ ꯃꯇꯧ ꯑꯁꯨꯝꯅ ꯆꯍꯤ ꯈꯔꯒꯤ ꯃꯃꯥꯡꯗ ꯇꯥꯃꯤꯜ ꯅꯥꯗꯨꯒꯤ ꯋꯦꯂꯨꯔꯗꯒꯤ ꯚꯒꯕꯥꯟ ꯑꯪꯒꯅꯦꯌꯔ ꯍꯅꯨꯃꯥꯟꯖꯤꯒꯤ ꯃꯤꯇꯝ ꯍꯨꯔꯥꯟꯈꯤꯕꯅꯤ ꯍꯅꯨꯃꯥꯟꯖꯤꯒꯤ ꯃꯤꯇꯝ ꯑꯁꯤꯁꯨ ꯆꯍꯤ 700-800 ꯃꯨꯛ ꯂꯤꯔꯕ ꯃꯤꯇꯝꯅꯤ ꯊꯥ ꯑꯁꯤꯅ ꯍꯧꯒꯠꯂꯛꯄꯗ ꯃꯁꯤ ꯑꯩꯈꯣꯏꯅ ꯑꯣꯁꯇ꯭ꯔꯦꯂꯤꯌꯥꯗ ꯐꯪꯕ ꯉꯝꯈꯤ ꯃꯔꯨꯞꯁꯤꯡ ꯆꯍꯤ ꯂꯤꯁꯤꯡ ꯀꯌꯥꯗꯒꯤ ꯍꯧꯅ ꯑꯩꯈꯣꯏꯒꯤ ꯄꯨꯋꯥꯔꯤꯁꯤꯗ ꯂꯩꯕꯥꯛꯁꯤꯒꯤ ꯀꯥꯆꯤꯟ ꯀꯣꯌꯥ ꯀꯌꯥꯗ ꯊꯣꯏꯗꯣꯛ ꯍꯦꯟꯗꯣꯛꯂꯕ ꯃꯤꯇꯝ ꯀꯌꯥ ꯁꯦꯝ ꯁꯥꯗꯨꯅꯇ ꯂꯥꯛꯂꯤ ꯍꯥꯏꯔꯤꯕꯁꯤꯗ ꯅꯣꯂꯨꯛꯄ ꯍꯩꯁꯤꯡꯕ ꯇꯧꯕ ꯉꯝꯕ ꯃꯈꯜ ꯃꯊꯦꯜ ꯀꯌꯥ ꯌꯥꯎꯔꯕꯅꯤ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯃꯤꯇꯝ ꯈꯨꯗꯤꯡꯃꯛꯀꯤ ꯄꯨꯋꯥꯔꯤꯗ ꯃꯇꯝ ꯃꯇꯝꯗꯨꯒꯤ ꯑꯣꯏꯕ ꯃꯇꯤꯛ ꯃꯉꯥꯜꯁꯤꯡꯒꯤ ꯃꯃꯤ ꯇꯥꯔꯤ ꯃꯁꯤ ꯚꯥꯔꯠꯀꯤ ꯃꯨꯔꯇꯤ ꯀꯂꯥꯒꯤ ꯇꯣꯞ ꯇꯣꯞꯄ ꯈꯨꯗꯝ ꯑꯣꯏꯕꯇ ꯅꯠꯇꯅ ꯃꯁꯤꯗ ꯑꯩꯈꯣꯏꯒꯤ ꯊꯥꯖꯕꯁꯨ ꯏꯔꯣꯏꯅꯔꯤ ꯑꯗꯨꯕꯨ ꯍꯧꯈꯤꯕ ꯃꯇꯝ ꯈꯔꯁꯤꯗ ꯑꯩꯈꯣꯏꯒꯤ ꯃꯤꯇꯝ ꯑꯌꯥꯝꯕ ꯚꯥꯔꯠꯀꯤ ꯋꯥꯡꯃꯗ ꯍꯨꯗꯨꯅ ꯄꯨꯔꯤ ꯂꯩꯕꯥꯛ ꯑꯃꯗ ꯅꯠꯇ꯭ꯔꯒ ꯂꯩꯕꯥꯛ ꯑꯃꯗ ꯍꯥꯏꯔꯤꯕ ꯃꯤꯇꯝꯁꯤꯡꯁꯤ ꯌꯣꯜꯂꯤ ꯑꯗꯨꯒ ꯃꯁꯤ ꯃꯈꯣꯏꯒꯤꯗꯃꯛꯇꯗꯤ ꯁꯨꯞꯅꯒꯤ ꯀꯂꯥꯀ꯭ꯔꯤꯇꯤ ꯍꯥꯏꯕꯗꯨꯅꯤ ꯃꯈꯣꯏꯗ ꯃꯁꯤꯒꯤ ꯄꯨꯋꯥꯔꯤ ꯑꯃꯗꯤ ꯏꯔꯥꯠꯆꯕꯒ ꯃꯔꯤ ꯂꯩꯅꯗꯦ ꯍꯥꯏꯔꯤꯕ ꯃꯤꯇꯝꯁꯤꯡ ꯑꯁꯤꯕꯨ ꯑꯃꯨꯛ ꯍꯟꯅ ꯄꯨꯔꯛꯄ ꯍꯥꯏꯕꯁꯤ ꯚꯥꯔꯠ ꯏꯃꯥꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯒꯤ ꯑꯣꯏꯕ ꯊꯧꯗꯥꯡꯅꯤ ꯃꯤꯇꯝꯁꯤꯡꯁꯤ ꯚꯥꯔꯠꯀꯤ ꯊꯋꯥꯏ ꯊꯥꯖꯕꯒꯤ ꯁꯔꯨꯛ ꯌꯥꯎꯔꯤꯕꯅꯤ ꯃꯁꯤꯒꯤ ꯑꯣꯏꯕ ꯅꯥꯠꯀꯤ ꯄꯨꯋꯥꯔꯤꯒꯤ ꯃꯔꯨꯑꯣꯏꯕꯁꯨ ꯂꯩꯖꯔꯤ ꯍꯥꯏꯔꯤꯕ ꯊꯧꯗꯥꯡꯁꯤꯕꯨ ꯈꯪꯅ ꯚꯥꯔꯠꯅ ꯍꯣꯠꯅꯖꯕꯅꯤ ꯑꯗꯨꯒ ꯃꯁꯤꯒꯤ ꯑꯇꯣꯞꯄ ꯃꯔꯝ ꯑꯃꯅ ꯍꯨꯔꯥꯟꯕꯒꯤ ꯍꯩꯅꯕꯤ ꯂꯩꯕꯗꯨꯗꯁꯨ ꯑꯀꯤꯕ ꯑꯃ ꯐꯥꯎꯍꯜꯂꯤ ꯃꯤꯇꯝꯁꯤꯡꯁꯤꯕꯨ ꯍꯨꯔꯥꯟꯗꯨꯅ ꯄꯨꯔꯤꯕ ꯂꯩꯕꯥꯛꯁꯤꯡꯗꯨꯗ ꯚꯥꯔꯠꯀꯤ ꯃꯔꯤꯁꯤ ꯁꯣꯐꯠ ꯄꯥꯋꯔꯒꯤ ꯗꯤꯄ꯭ꯂꯣꯃꯦꯇꯤꯛ ꯆꯦꯅꯦꯜ ꯑꯃ ꯂꯩꯔꯤꯕꯁꯤꯗ ꯃꯁꯤꯅ ꯌꯥꯝꯅ ꯃꯔꯨꯑꯣꯏꯕ ꯑꯃ ꯑꯣꯏꯕ ꯌꯥꯏ ꯍꯥꯏꯅ ꯈꯜꯍꯜꯂꯤ ꯃꯔꯝꯗꯤ ꯃꯁꯤꯒ ꯚꯥꯔꯠꯀꯤ ꯄꯨꯛꯅꯤꯡ ꯋꯥꯈꯜꯒ ꯃꯔꯤ ꯂꯩꯅꯩ ꯊꯥꯖꯕ ꯅꯣꯂꯨꯛꯄꯒ ꯃꯔꯤ ꯂꯩꯅꯩ ꯑꯗꯨꯒ ꯑꯃꯔꯣꯝꯗ ꯄꯤꯄꯜ ꯇꯨ ꯄꯤꯄꯜ ꯔꯤꯂꯦꯁꯟꯗꯁꯨ ꯄꯥꯡꯒꯜ ꯌꯥꯝꯅ ꯍꯥꯞꯄꯤ ꯍꯟꯗꯛ ꯃꯇꯝ ꯈꯔꯒꯤ ꯃꯃꯥꯡꯗ ꯀꯥꯁꯤꯗꯒꯤ ꯍꯨꯔꯥꯟꯈꯤꯕ ꯏꯃꯥ ꯑꯟꯅꯄꯨꯔꯅ ꯗꯦꯕꯤꯒꯤ ꯃꯤꯇꯝꯁꯨ ꯄꯨꯔꯛꯈ꯭ꯔꯦ ꯃꯁꯤ ꯚꯥꯔꯠꯀꯤꯗꯃꯛꯇ ꯃꯥꯂꯦꯝꯒꯤ ꯑꯣꯏꯅ ꯍꯣꯡꯂꯛꯂꯤꯕ ꯃꯤꯠꯌꯦꯡꯒꯤ ꯈꯨꯗꯝ ꯑꯃꯅꯤ ꯏꯪ 2019 ꯐꯥꯎꯕꯗ ꯆꯥꯎꯔꯥꯛꯅ ꯃꯤꯇꯝ 18 ꯚꯥꯔꯠꯇ ꯌꯧꯔꯛꯈ꯭ꯔꯦ ꯑꯗꯨꯕꯨ ꯍꯧꯈꯤꯕ ꯆꯍꯤ 8 ꯃꯃꯜ ꯌꯥꯝꯂꯕ ꯃꯤꯇꯝ 200ꯗꯒꯤ ꯍꯦꯟꯅ ꯚꯥꯔꯠꯇ ꯃꯥꯏ ꯄꯥꯛꯅ ꯄꯨꯔꯛꯈ꯭ꯔꯦ ꯑꯃꯦꯔꯤꯀꯥ ꯕ꯭ꯔꯤꯇꯦꯟ ꯍꯣꯂꯦꯟꯗ ꯐ꯭ꯔꯥꯟꯁ ꯀꯅꯥꯗꯥ ꯖꯔꯃꯅꯤ ꯁꯤꯡꯒꯥꯄꯨꯔꯅꯆꯤꯡꯕ ꯂꯩꯕꯥꯛ ꯀꯌꯥꯃꯨꯛꯇ ꯚꯥꯔꯠꯀꯤ ꯑꯁꯤꯒꯨꯝꯕ ꯄꯨꯛꯅꯤꯡ ꯋꯥꯈꯜꯕꯨ ꯈꯪꯕꯤꯔꯤ ꯑꯃꯗꯤ ꯃꯤꯇꯝꯁꯤꯡꯁꯤ ꯄꯨꯔꯛꯄꯗ ꯑꯩꯈꯣꯏꯒꯤ ꯃꯇꯦꯡ ꯄꯥꯡꯈꯤ ꯍꯧꯈꯤꯕ ꯆꯍꯤꯒꯤ ꯁꯦꯞꯇꯦꯝꯕꯔꯗ ꯑꯩꯍꯥꯛꯅ ꯑꯃꯦꯔꯤꯀꯥꯗ ꯆꯠꯆꯔꯨꯕꯗꯨꯗ ꯑꯩꯍꯥꯛꯅ ꯂꯤꯔꯕ ꯃꯤꯇꯝꯁꯤꯡ ꯑꯃꯗꯤ ꯅꯥꯠꯀꯤ ꯑꯣꯏꯕ ꯃꯔꯨꯑꯣꯏꯕ ꯀꯌꯥ ꯐꯪꯕ ꯉꯝꯖꯈꯤ ꯂꯩꯕꯥꯛꯁꯤꯒꯤ ꯃꯔꯨꯑꯣꯏꯕ ꯃꯃꯜ ꯌꯥꯝꯂꯕ ꯄꯣꯠꯁꯛꯁꯤꯡꯁꯤ ꯐꯪꯕꯗ ꯃꯁꯤꯗ ꯊꯥꯖꯖꯕ ꯄꯨꯋꯥꯔꯤ ꯑꯃꯗꯤ ꯅꯥꯠꯁꯤꯒ ꯃꯔꯤ ꯂꯩꯅꯕꯤꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯥꯔꯀꯤꯑꯣꯂꯣꯖꯤꯗ ꯊꯥꯖꯕꯁꯤꯡ ꯂꯣꯏꯅꯅ ꯍꯤꯟꯗꯨꯁꯇꯥꯅꯤ ꯑꯃ ꯑꯣꯏꯖꯔꯨꯕꯅ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛꯇ ꯑꯄꯦꯟꯕ ꯅꯨꯡꯉꯥꯏꯕ ꯐꯥꯎꯕ ꯍꯥꯏꯕꯁꯤ ꯍꯧꯅꯁꯥꯅꯤ ꯃꯔꯨꯞꯁꯤꯡ ꯚꯥꯔꯠꯀꯤ ꯀꯜꯆꯔ ꯑꯃꯗꯤ ꯍꯦꯔꯤꯇꯦꯖꯀꯤ ꯋꯥꯔꯤ ꯁꯥꯖꯕ ꯑꯁꯤꯗ ꯉꯁꯤ ꯑꯩꯍꯥꯛꯅ ꯃꯟ ꯀꯤ ꯕꯥꯠꯁꯤꯗ ꯃꯤꯑꯣꯏ ꯑꯅꯤꯈꯛꯀ ꯎꯅꯖꯍꯟꯅꯤꯡꯉꯤ ꯍꯟꯗꯛ ꯃꯔꯛꯁꯤ ꯐꯦꯁꯕꯨꯛ ꯇ꯭ꯋꯤꯇꯔ ꯑꯃꯗꯤ ꯏꯟꯁꯇꯥꯒ꯭ꯔꯥꯝꯗ ꯇꯥꯟꯖꯥꯅꯤꯌꯥꯒꯤ ꯃꯆꯤꯟ ꯃꯧꯄ꯭ꯋꯥ ꯀꯦꯂꯤ ꯄꯣꯜ ꯑꯃꯗꯤ ꯃꯆꯜꯅꯨꯄꯤ ꯄꯤꯃꯥꯒꯤ ꯃꯔꯝꯗ ꯌꯥꯝꯅ ꯅꯩꯅꯔꯤ ꯑꯩꯅ ꯊꯥꯖꯖꯕꯗ ꯃꯌꯥꯝꯁꯨ ꯃꯁꯤ ꯁꯣꯏꯗꯅ ꯇꯥꯕꯤꯔꯝꯂꯒꯅꯤ ꯃꯈꯣꯏꯒꯤ ꯅꯨꯡꯗ ꯚꯥꯔꯠꯀꯤ ꯏꯁꯩꯁꯤ ꯌꯥꯝꯅ ꯈꯣꯏꯗꯥꯖꯕ ꯉꯥꯎꯖꯕ ꯑꯃ ꯌꯥꯎꯔꯤ ꯑꯗꯨꯒ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯃꯤꯌꯥꯝꯅ ꯌꯥꯝꯅ ꯄꯥꯝꯅꯕ ꯍꯥꯏꯕꯗꯨꯃꯁꯨ ꯑꯣꯏꯔꯤ ꯂꯤꯞ ꯁꯤꯟꯀ꯭ꯔꯣꯅꯥꯏꯖꯒꯤ ꯃꯈꯣꯏꯒꯤ ꯊꯧꯑꯣꯡꯗꯨꯗꯒꯤ ꯈꯪꯕ ꯉꯝꯕꯗꯤ ꯃꯈꯣꯏ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯖꯩ ꯍꯥꯏꯕꯁꯤꯅꯤ ꯍꯟꯗꯛꯇ ꯒꯅꯇꯟꯇ꯭ꯔ ꯗꯤꯕꯁꯀꯤ ꯃꯇꯥꯡꯗ ꯑꯩꯈꯣꯏꯒꯤ ꯖꯥꯇꯤꯒꯤ ꯏꯁꯩ ꯖꯅꯒꯅꯃꯅ ꯑꯁꯤ ꯁꯛꯄ ꯚꯤꯗꯤꯑꯣ ꯑꯃ ꯐꯅ ꯅꯤꯡꯊꯤꯖꯅ ꯚꯥꯏꯔꯦꯜ ꯑꯣꯏꯈꯤ ꯅꯨꯃꯤꯠ ꯈꯔꯅꯤꯒꯤ ꯃꯃꯥꯡꯗ ꯃꯈꯣꯏꯅ ꯂꯇꯥ ꯗꯤꯗꯤꯒꯤ ꯏꯁꯩ ꯑꯃ ꯁꯛꯇꯨꯅ ꯃꯍꯥꯛꯀꯤ ꯃꯐꯝꯗ ꯄꯨꯛꯅꯤꯡꯒꯤ ꯑꯣꯏꯕ ꯍꯩꯀꯠ ꯂꯩꯀꯠ ꯇꯝꯈꯤ ꯃꯈꯣꯏꯒꯤ ꯑꯁꯤꯒꯨꯝꯕ ꯑꯉꯛꯄ ꯀ꯭ꯔꯤꯌꯦꯇꯤꯕꯤꯇꯤ ꯑꯁꯤꯒꯤꯗꯃꯛꯇ ꯃꯆꯤꯟ ꯃꯧꯄ꯭ꯋꯥ ꯀꯦꯂꯤ ꯑꯃꯗꯤ ꯅꯤꯃꯥꯕꯨ ꯊꯥꯒꯠꯆꯔꯤ ꯅꯨꯃꯤꯠ ꯈꯔꯅꯤꯒꯤ ꯃꯃꯥꯡꯗ
तांजानियादा भारत की एम्बेसीदा मखोइबु इकाई खुमनबिखरे भारत की इसई नोंमाइगी मित्रंग सिदी पुमनमकपु सुमतली अयहांगना निंगसिंगबदा चही खरगी ममांगदा मालेम सिगी लेबाक चामा यांखैदगी हेलबा मफमदगी सैसकपा सैबानबसिंगना मसा मसागी ओइब फिजोल सेटुना इकाई खुमनजरिबा बापूजीगी ख्वाइदगी पामजबा भजन वैष्णव जना माई पाकना सखी ngasi भारतना निंगतंबगी चही 64 सुरकपगी मरुओइब कुमई पांगथोकलिबा सिदा लेबाक निंगबगी इसई सिंगसु असुमना सकप याय मसिदा मिरमगी फावरब सैसकपसिंग सरुक याबिनबा हाइजबा याय मसिदा नतना तांजानियादा किली अमदि निमाना भारत की इसई सिंगबु मतौ असुमना लिप सिंक्रोनाइज तौबा ngamlagadi अइखोइगी लेबाक सिदसु लोन कयामुक्ता मखल कयामरुमगी इसई लेरिबसिंगसिदा तौबा याय अइखोइना मसिदा एक भारत श्रेष्ठ भारत की वखलोन सागतपा याय अइखोइना आजादी के अमृत महोत्सव से अनौब मवोंग अमा ओइना पांगथोकपा याय अइहांगना लेबाक सिगी नहारोल सिंगदा हाइजरी भारत की लोन सिंगसे थोइदोकना फावरब इसई सिंगसे अइहाग इसागी ओइब मवोंगदा वीडियो सेम्बियु इसासु सोइदना मियामना सक खंगबा हाइबा ओइगनी अदुगा लेबाक सिगी मखल मथेल सिंगसे अनौब मिरोलना खंगबा ngamgani अइगी नुंगसिजरबै लेबाकचासिंग नुमित खरनिगी ममांगदा अइखोइ इमालोनगी नुमित पांगथोकी अखंग अहैसिंगना इमालोन हाइबा वहैसी कदाइदगी हौरकपनो हाइबना चिंगबगी एकेडमिक इनपुट पीबीबा याय अइहाकी ओइनदी इमारोल हाइबसी अइखोइगी इमाना अइखोइगी पुनसिबु सेमगत सागत पिरकलिबा असिगुमना इमालोन सिसु अइखोइगी पुनसिबु सेमबिरिबनी हाइजनिंगी इमा अमदी इमालोन अनिसिना पुनसिगी युमफमबु चेटलली अमदी पुनसि नुंगसांगहल्ले अइखोइना अइखोइगी इमाबु थादोकपा ngamdabagum इमालोनबुसु थादोकपा ngamloi अइहाक चही कयामरुमगी ममांगी वाफम अमनिंगसिंगले अइहांगना अमेरिका चटपा मतांग अमदा तोंगान तोंगानबा इमुंग कयादा चंगलुनबगी तांजा फंगजकी तेलुगुगी इमुंग अमदा थुंगलुबदा यामना नुंगाइरबा सक्तम खर उबा फंगजरकी मखोइना हाय इमुंग सिगी ओइना अइखोइना चनपथाप अमकक थमजे थबक फना यामना चिंदुनसु सहरगी वांगमदा चटखिदबा ओइरगदी नुमिदांगी चरासी टेबल अमतदा पुन्ना चामिनसी अदुगा अतोपा अमना टेबल सिदा तंगाई फदना तेलुगु लोंदा वारी सानगदबनी हाइबसिनी मफमदुदा पोकपा अंगांगसिंगीदमक्तसु हाइरिबा चनपथापसी अदुमक थमली मसागी ममालोनबु असुमना नुंगसिजबसी उबदा इमुंगदुना अइगी पुकनिंगबु हुमदुना पुखी मरुपसिंग निंगतमलबा चही 64 सुरबा फावबदा मियोइ खरदी मसागी लोन फिजेट चकचाबु लुमना लौबदा निंगहन्नबा पोकनरी अदुबु मालेमगी मफम अतैददी असुमना तौते इमालोनबु अइखोइना यामना चाउथोकचना ngangadabani भारत असि लोनगी मतांगददी असुक्की मतिक इनाक खुल्ली चांगदमननबा लेररोय कश्मीरदगी कन्याकुमारी फावबा कच्छदगी कोहिमा फावबा तोंगान तोंगानबा लोल चामना अमसुंग डायलेक्ट लिसिंग अमत्ता ओइबा वखलोन फोंदोकलिबा असि अइखोइगी लोनसिंग असिगी फजरबा मसक अदुनी चही कयागी ममांगदगी अइखोइगी लोनसिंगना अमना अमदगी तमनदुना मसाबु हेना चौखट हंदुना लाए भारत मालेमगी ख्वाइदगी लीरबा तामिल लोन लई मालेमगी अचौबा लन अमा अइखोइदा लई हाइबसिदा भारत मचा पुमनमकना चाउथोकपम थोई मतवसुमना लीरबा धर्मगी लाइरिककी मतांगदा अइखोइगी संस्कृत लोन फंगी भारत मचा पुंबना चौराकना ममा लोन चामक कुनमाथोई अनकप मरी लेने मसिदा 13 अमदी करोड़ अमा हेनबना नोमगी पुनसी महिंगदा ngangnari हाइबसिदा चाउथोकपा पोकनी हाइबदी यूरोप लेबाक खरगी अपुनबा मिसिंगदगी हेना भारतता तोंगान तोंगानबा लोल 13 असिगा मरी लेने चही 2018 हिंदीना मालेमगी ख्वाइदगी यामना ngangnaba लोनदा अहुम सुबु ओइकी मसिगिदमक्तसु भारत मचा पुंबना चाउथोकफम थोए लोन असि सुपनतगी पाउ फाउननबा पाम्बै नते लोन खुनाय असिगी चटना लोनचट हानदगी लेरमलबा फजरबा मचटपु हेना मसक थोकनबगी थौदांगसु लौरी मसागी लोन हानदगी लेजरकपा फजरबा सक्तंबु हेना मसक थोकनबगी थबक सुरिनामगी सुरजन पुरोहिजीना पांगथोकले थासिगी अनिदा महाक चही 34 सुखरे महाकी मपा मपु चही कयागी ममांगदा सिनमी लिसिंग कयागा लोइनना चरा तानबगीदमक
ꯁꯨꯔꯤꯅꯥꯝꯗ ꯆꯠꯈꯤ꯫ ꯁꯨꯔꯖꯟ ꯄꯨꯔꯣꯍꯤ ꯍꯤꯟꯗꯤꯗ ꯐꯖꯔꯕ ꯁꯩꯔꯦꯡ ꯏ꯫ ꯂꯝꯗꯝꯗꯨꯒꯤ ꯑꯏꯕꯁꯤꯡꯒꯤ ꯃꯔꯛꯇ ꯃꯍꯥꯛꯀꯤ ꯃꯃꯤꯡꯁꯨ ꯃꯁꯤꯡ ꯊꯥꯕꯗ ꯌꯥꯎꯏ꯫ ꯍꯥꯏꯕꯗꯤ ꯉꯁꯤꯁꯨ ꯃꯍꯥꯛꯀꯤ ꯊꯃꯣꯏꯗ ꯍꯤꯟꯗꯨꯁꯇꯥꯟꯒꯤ ꯃꯤꯍꯨꯜ ꯆꯣꯡꯉꯤ꯫ ꯊꯕꯛ ꯊꯧꯔꯝ ꯈꯨꯗꯤꯡꯃꯛꯇ ꯍꯤꯟꯗꯨꯁꯇꯥꯟ ꯂꯩꯕꯥꯛꯀꯤ ꯂꯩꯅꯝ ꯐꯪꯉꯤ꯫ ꯁꯨꯔꯤꯅꯥꯝ ꯂꯩꯕꯥꯛꯀꯤ ꯃꯤꯌꯥꯝꯅ ꯁꯨꯔꯖꯟ ꯄꯨꯔꯣꯍꯤꯒꯤ ꯃꯤꯡꯗ ꯃ꯭ꯌꯨꯖꯤꯌꯝ ꯑꯃ ꯁꯥꯈ꯭ꯔꯦ꯫ ꯃꯍꯥꯛꯄꯨ 2015ꯗ ꯑꯩꯍꯥꯛꯅ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯄ ꯐꯪꯖꯈꯤꯕ ꯑꯗꯨ ꯌꯥꯝꯅ ꯂꯥꯏꯕꯛ ꯐꯕꯅꯤ꯫ ꯃꯔꯨꯞꯁꯤꯡ, ꯉꯁꯤ ꯍꯥꯏꯕꯗꯤ ꯐꯦꯕ꯭ꯔꯨꯋꯥꯔꯤ 18 ꯑꯁꯤ ꯃꯔꯥꯊꯤ ꯂꯣꯜꯒꯤ ꯆꯥꯎꯊꯣꯛꯆꯅꯤꯡꯉꯥꯏ ꯑꯣꯏꯔꯕ ꯅꯨꯃꯤꯠꯅꯤ꯫ ꯁꯔꯋ ꯃꯔꯥꯊꯤ ꯕꯣꯟꯙꯨ ꯚꯒꯤꯅꯤꯅ ꯃꯔꯥꯊꯤ ꯚꯥꯁꯥ ꯗꯤꯅꯆ꯭ꯌ ꯍꯥꯔꯗꯤꯛ ꯁꯨꯔꯚꯦꯆꯥ꯫ ꯅꯨꯃꯤꯠ ꯑꯁꯤ ꯃꯔꯥꯊꯤꯒꯤ ꯐꯥꯎꯔꯕ ꯀꯕꯤ ꯕꯤꯁꯅꯨ ꯋꯥꯃꯟ ꯁꯤꯔꯋꯥꯗꯀꯔꯖꯤ ꯁ꯭ꯔꯤꯃꯥꯟ ꯀꯨꯁꯨꯃꯥꯒ꯭ꯔꯥꯖꯗ ꯀꯠꯊꯣꯛꯆꯕꯅꯤ꯫ ꯉꯁꯤ ꯀꯨꯁꯨꯃꯥꯒ꯭ꯔꯥꯖꯤꯅ ꯇꯥꯏꯕꯪꯗ ꯈꯣꯡꯗꯥꯔꯛꯈꯤꯕ ꯅꯨꯃꯤꯠꯅꯤ꯫ ꯀꯨꯁꯨꯃꯥꯒ꯭ꯔꯥꯖꯤꯅ ꯃꯔꯥꯊꯤꯗ ꯁꯩꯔꯦꯡ ꯀꯌꯥ ꯏꯔꯝꯃꯤ, ꯂꯤꯂꯥ ꯀꯌꯥ ꯑꯃꯁꯨ ꯏꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯃꯔꯥꯊꯤ ꯁꯥꯍꯤꯇ꯭ꯌꯕꯨ ꯑꯅꯧꯕ ꯄꯟꯗꯣꯜ ꯑꯃꯗ ꯄꯨꯈꯠꯈꯤ꯫ ꯃꯔꯨꯞꯁꯤꯡ, ꯑꯩꯈꯣꯏꯒꯤ ꯂꯣꯟꯁꯤꯡ ꯑꯁꯤꯒꯤ ꯐꯖꯔꯕ ꯃꯁꯛ ꯂꯩꯖꯩ꯫ ꯏꯃꯥꯂꯣꯟꯒꯤ ꯍꯧꯔꯛꯐꯝ ꯃꯁꯥꯒꯤ ꯃꯆꯠ ꯄꯨꯝꯅꯃꯛ ꯂꯩ꯫ ꯃꯁꯤ ꯄꯨꯝꯕ ꯑꯁꯤꯗ ꯌꯦꯡꯂꯒ ꯅꯦꯁꯅꯦꯜ ꯏꯖꯨꯀꯦꯁꯟ ꯄꯣꯂꯤꯁꯤꯗ ꯃꯃꯥꯂꯣꯜꯗ ꯃꯍꯩ ꯇꯝꯕꯗ ꯃꯤꯠꯌꯦꯡ ꯆꯪꯂꯤ꯫ ꯄ꯭ꯔꯣꯐꯦꯁꯅꯦꯜ ꯀꯣꯔꯁꯁꯤꯡꯗꯁꯨ ꯃꯃꯥꯂꯣꯟꯗ ꯇꯝꯕꯤꯅꯕ ꯀꯟꯅ ꯍꯣꯠꯅꯔꯤ꯫ ꯅꯤꯡꯇꯝꯕꯒꯤ ꯑꯃ꯭ꯔꯤꯠꯀꯥꯜ ꯑꯁꯤꯗ ꯃꯃꯥꯂꯣꯜꯗ ꯃꯍꯩ ꯇꯝꯕ ꯉꯝꯍꯟꯅꯕ ꯍꯣꯠꯅꯔꯤꯕ ꯑꯁꯤ ꯑꯩꯈꯣꯏ ꯑꯃꯠꯇ ꯑꯣꯏꯅ ꯍꯦꯟꯅ ꯌꯥꯡꯍꯟꯅꯕꯅꯤ꯫ ꯃꯁꯤ ꯌꯥꯝꯅ ꯂꯦꯝꯖꯅꯤꯡꯉꯥꯏꯒꯤ ꯊꯕꯛꯅꯤ꯫ ꯑꯗꯣꯝꯅ ꯉꯥꯡꯂꯤꯕ ꯏꯃꯥꯂꯣꯜ ꯑꯗꯨꯒꯤ ꯃꯁꯛ ꯃꯨꯟꯅ ꯈꯪꯕꯤꯌꯨ ꯑꯃꯁꯨꯡ ꯂꯣꯜ ꯑꯗꯨꯗ ꯀꯔꯤꯒꯨꯝꯕ ꯈꯔꯗꯤ ꯁꯣꯏꯗꯅ ꯑꯗꯣꯝꯅ ꯏꯍꯟꯅꯤꯡꯉꯤ꯫ ꯃꯔꯨꯞꯁꯤꯡ, ꯅꯨꯃꯤꯠ ꯈꯔꯒꯤ ꯃꯃꯥꯡꯗ ꯑꯩꯒꯤ ꯃꯔꯨꯞ ꯀꯦꯅꯤꯌꯥꯒꯤ ꯍꯥꯟꯅꯒꯤ ꯄ꯭ꯔꯙꯥꯟ ꯃꯟꯇ꯭ꯔꯤ ꯔꯥꯏꯂꯥ ꯑꯣꯗꯤꯡꯒꯥꯖꯤꯒ ꯎꯅꯈꯤ꯫ ꯃꯍꯥꯛꯀ ꯎꯅꯕ ꯑꯗꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕꯇ ꯅꯠꯇꯅ ꯄꯨꯛꯅꯤꯡꯁꯨ ꯅꯨꯡꯁꯤꯈꯤ꯫ ꯂꯨꯅ ꯇꯤꯟꯅꯕ ꯑꯣꯏꯕꯅ ꯑꯩꯈꯣꯏꯅ ꯀꯣꯏꯅꯕ ꯂꯩꯇꯅ ꯋꯥꯔꯤ ꯇꯧꯏ꯫ ꯃꯍꯥꯛꯅ ꯃꯆꯥꯅꯨꯄꯤꯒꯤ ꯃꯇꯥꯡꯗ ꯑꯩꯉꯣꯟꯗ ꯍꯥꯏꯔꯛꯈꯤ꯫ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯤ ꯔꯣꯖ ꯃꯦꯔꯤ ꯕ꯭ꯔꯦꯟ ꯇ꯭ꯌꯨꯃꯔꯅ ꯅꯥꯕꯗꯒꯤ ꯁꯔꯖꯔꯤ ꯇꯧꯕ ꯇꯥꯈꯤ꯫ ꯑꯗꯨꯕꯨ ꯂꯥꯏꯕꯛ ꯊꯤꯕꯗꯒꯤ ꯔꯣꯖ ꯃꯦꯔꯤꯒꯤ ꯃꯤꯠ ꯎꯕꯒꯤ ꯄꯥꯡꯒꯜ ꯃꯥꯡꯈꯤ꯫ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯤ ꯑꯗꯣ ꯍꯧꯖꯤꯛ ꯃꯇꯧ ꯀꯔꯝꯅ ꯂꯩꯔꯝꯒꯅꯤ? ꯃꯄꯥꯒꯤ ꯃꯐꯝꯗ ꯀꯔꯤ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯕ ꯑꯩꯈꯣꯏꯅ ꯈꯪꯕ ꯉꯝꯃꯤ꯫ ꯃꯍꯥꯛꯅ ꯃꯥꯂꯦꯝꯒꯤ ꯍꯣꯁꯄꯤꯇꯥꯜ ꯀꯌꯥꯗ ꯐꯔꯕ ꯍꯣꯁꯄꯤꯇꯥꯜ ꯀꯌꯥꯗ ꯃꯆꯥꯅꯨꯄꯤꯕꯨ ꯂꯥꯌꯦꯡꯅꯕ ꯄꯨꯗꯕ ꯂꯩꯔꯝꯂꯣꯏ꯫ ꯐꯔꯕ ꯍꯣꯁꯄꯤꯇꯥꯜ ꯊꯤꯗꯨꯅ ꯄꯨꯔꯕꯁꯨ ꯃꯥꯏ ꯄꯥꯛꯄ ꯉꯝꯈꯤꯗꯦ꯫ ꯃꯍꯥꯛꯀꯤ ꯏꯃꯨꯡꯗ ꯅꯤꯡꯕ ꯀꯥꯏꯕ ꯑꯋꯥꯕꯒꯤ ꯐꯤꯚꯝ ꯑꯃ ꯃꯥꯌꯣꯛꯅꯈꯤ꯫ ꯃꯔꯛ ꯑꯁꯤꯗ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯚꯥꯔꯠꯀꯤ ꯑꯥꯌꯨꯔꯚꯦꯗ ꯂꯥꯌꯦꯡꯒꯤ ꯃꯇꯥꯡꯗ ꯃꯉꯣꯟꯗ ꯍꯥꯏꯕꯤꯈꯤ꯫ ꯃꯍꯥꯛ ꯍꯣꯠꯅꯕ ꯌꯥꯕ ꯍꯣꯠꯅꯔꯕꯅꯤ, ꯌꯥꯝꯅꯁꯨ ꯋꯥꯖꯔꯕꯅꯤ, ꯑꯗꯨꯕꯨ ꯑꯃꯨꯛꯇꯪꯒ ꯌꯦꯡꯂꯒꯦ ꯈꯟꯗꯨꯅ ꯚꯥꯔꯠꯇ ꯂꯥꯛꯈꯤ꯫ ꯀꯦꯔꯂꯥꯒꯤ ꯑꯥꯌꯨꯔꯚꯦꯗ ꯍꯣꯁꯄꯤꯇꯥꯜ ꯑꯃꯗ ꯃꯆꯥꯅꯨꯄꯤ ꯂꯥꯌꯦꯡꯕ ꯍꯧꯈꯤ꯫ ꯃꯇꯝ ꯀꯨꯏꯅ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯤ ꯑꯗꯨ ꯃꯐꯝꯁꯤꯗ ꯂꯩꯈꯤ꯫ ꯑꯥꯌꯨꯔꯚꯦꯗꯒꯤ ꯂꯥꯌꯦꯡꯗꯒꯤ ꯔꯣꯖ ꯃꯦꯔꯤꯗ ꯇꯞꯅ ꯎꯕꯒꯤ ꯄꯥꯡꯒꯜ ꯍꯟꯖꯤꯜꯂꯛꯈꯤ꯫ ꯃꯇꯧ ꯑꯁꯨꯝꯅ ꯔꯣꯖ ꯃꯦꯔꯤꯅ ꯎꯕ ꯐꯪꯕꯁꯤꯗ ꯃꯉꯣꯟꯗꯗꯤ ꯑꯅꯧꯕ ꯄꯨꯟꯁꯤ ꯑꯃ ꯐꯪꯕꯒ ꯃꯥꯟꯅꯔꯦ꯫ ꯃꯁꯤꯗ ꯅꯠꯇꯅ ꯃꯈꯣꯏꯒꯤ ꯏꯃꯨꯡꯗ ꯑꯅꯧꯕ ꯃꯉꯥꯜ, ꯑꯅꯧꯕ ꯄꯨꯟꯁꯤ ꯑꯃ ꯂꯥꯛꯈꯤ꯫ ꯑꯣꯗꯤꯡꯒꯥꯅ ꯌꯥꯝꯅ ꯄꯨꯛꯅꯤꯡ ꯅꯨꯡꯁꯤꯅ ꯋꯥꯐꯝ ꯑꯁꯤ ꯇꯝꯂꯛꯈꯤ꯫ ꯚꯥꯔꯠꯀꯤ ꯑꯥꯌꯨꯔꯚꯦꯗꯒꯤ ꯃꯍꯩ ꯑꯃꯁꯨꯡ ꯕꯤꯒ꯭ꯌꯥꯟ ꯑꯁꯤ ꯀꯦꯅꯤꯌꯥꯗ ꯄꯨꯗꯨꯅ ꯃꯐꯝꯗꯨꯗ ꯈꯪꯍꯟꯕꯒꯤ ꯑꯄꯥꯝꯕ ꯃꯍꯥꯛꯅ ꯐꯣꯡꯗꯣꯔꯛꯏ꯫ ꯃꯁꯤꯗ ꯁꯤꯖꯤꯟꯅꯔꯤꯕ ꯄꯥꯝꯕꯤꯁꯤꯡ ꯐꯖꯅ ꯊꯥꯗꯨꯅ ꯃꯗꯨꯒꯤ ꯀꯥꯟꯅꯕ ꯂꯧꯅꯕ ꯃꯍꯥꯛꯅ ꯀꯟꯅ ꯍꯣꯠꯅꯒꯅꯤ ꯍꯥꯏꯅꯁꯨ ꯐꯣꯡꯗꯣꯛꯈꯤ꯫ ꯑꯩꯈꯣꯏꯒꯤ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯂꯩꯍꯥꯎ ꯑꯃꯁꯨꯡ ꯆꯠꯅꯕꯤꯅ ꯀꯅꯥꯒꯨꯝꯕ ꯑꯃꯒꯤ ꯄꯨꯟꯁꯤ ꯑꯋꯥꯕ ꯀꯣꯛꯍꯟꯕ ꯉꯝꯂꯦ ꯈꯟꯕꯗ ꯑꯩꯍꯥꯛꯅ ꯑꯄꯦꯟꯕ ꯄꯣꯛꯆꯩ꯫ ꯃꯁꯤ ꯇꯥꯕꯗ ꯑꯗꯣꯝꯁꯨ ꯁꯣꯏꯗꯅ ꯅꯨꯡꯉꯥꯏꯕꯤꯔꯝꯒꯅꯤ꯫ ꯃꯁꯤꯗ ꯅꯨꯡꯉꯥꯏꯕ ꯄꯣꯛꯂꯣꯏꯗꯕ ꯚꯥꯔꯠ ꯃꯆꯥ ꯀꯅꯥꯕꯨ ꯂꯩꯔꯝꯒꯗꯒꯦ? ꯑꯣꯗꯤꯡꯒꯥꯖꯤꯗ ꯅꯠꯇꯅ ꯑꯇꯣꯞꯄ ꯃꯥꯂꯦꯝꯒꯤ ꯃꯤꯑꯣꯏ ꯂꯥꯈ ꯀꯌꯥꯗ ꯑꯥꯌꯨꯔꯚꯦꯗꯒꯤ ꯀꯥꯟꯅꯕ ꯂꯧꯔꯤ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏꯅ ꯈꯪꯕ ꯉꯝꯃꯤ꯫ ꯕ꯭ꯔꯤꯇꯦꯟꯒꯤ ꯄ꯭ꯔꯤꯟꯁ ꯆꯥꯔꯂꯁꯕꯨ ꯑꯥꯌꯨꯔꯚꯦꯗꯒꯤ ꯃꯇꯥꯡꯗ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯄꯗ ꯌꯥꯎꯔꯤꯅꯤ꯫ ꯑꯩꯒ ꯊꯦꯡꯅꯕ ꯃꯇꯝꯗꯁꯨ ꯃꯍꯥꯛꯅ ꯑꯥꯌꯨꯔꯚꯦꯗꯒꯤ ꯃꯇꯥꯡꯗ ꯑꯗꯨꯝ ꯄꯜꯂꯤ꯫ ꯚꯥꯔꯠꯇ ꯂꯩꯕ ꯑꯥꯌꯨꯔꯚꯦꯗꯒ ꯃꯔꯤ ꯂꯩꯅꯕ ꯏꯟꯁꯇꯤꯇ꯭ꯌꯨꯠꯀꯤ ꯃꯔꯝꯗꯁꯨ ꯈꯪꯃꯤꯟꯅꯁꯤ꯫ ꯃꯔꯨꯞꯁꯤꯡ, ꯍꯧꯈꯤꯕ ꯆꯍꯤ 8ꯀꯤ ꯃꯃꯥꯡꯗꯒꯤ ꯏꯔꯩꯄꯥꯛꯁꯤꯗ ꯑꯥꯌꯨꯔꯚꯦꯗꯒꯤ ꯆꯥꯎꯈꯠ ꯊꯧꯔꯥꯡꯗ ꯌꯥꯝꯅ ꯀꯟꯅ ꯅꯩꯅꯈꯤ꯫ ꯃꯤꯅꯤꯁꯇ꯭ꯔꯤ ꯑꯣꯐ ꯑꯥꯌꯨꯁꯀ ꯈꯨꯠꯁꯝꯅꯔꯒ ꯍꯛꯁꯦꯜꯒ ꯃꯔꯤ ꯂꯩꯅꯕ ꯊꯥꯏꯅꯗꯒꯤ ꯆꯠꯅꯔꯛꯂꯕ ꯎꯄꯥꯏ ꯃꯌꯥꯝ ꯑꯃꯕꯨ ꯅꯧꯍꯧꯅꯅ ꯐꯥꯎꯍꯟꯕꯗ ꯃꯇꯦꯡ ꯄꯥꯡꯉꯤ꯫ ꯃꯇꯝ ꯈꯔꯒꯤ ꯃꯃꯥꯡꯗꯒꯤ ꯑꯥꯌꯨꯔꯚꯦꯗꯒꯤ ꯍꯤꯔꯝꯗ ꯑꯅꯧꯕ ꯁ꯭ꯇꯥꯔꯠ ꯑꯞ ꯃꯌꯥꯝ ꯑꯃ ꯊꯣꯔꯛꯂꯦ꯫ ꯃꯁꯤ ꯇꯥꯕꯗ ꯑꯩꯍꯥꯛ ꯌꯥꯝꯅ ꯍꯔꯥꯎꯖꯩ꯫ ꯍꯟꯗꯛꯀꯤ ꯊꯥ ꯑꯁꯤꯗ ꯑꯥꯌꯨꯁ ꯁ꯭ꯇꯥꯔꯠ ꯑꯞ ꯆꯦꯂꯦꯟꯖ ꯍꯧꯈꯤ꯫ ꯃꯁꯤꯒꯤ ꯆꯦꯂꯦꯟꯖ ꯑꯁꯤꯒꯤ ꯄꯥꯟꯗꯝꯗꯤ ꯍꯤꯔꯝ ꯑꯁꯤꯗ
ꯊꯕꯛ ꯇꯧꯕ ꯁ꯭ꯇꯥꯔꯠ-ꯑꯞꯁꯤꯡ ꯑꯥꯏꯗꯦꯟꯇꯤꯐꯥꯏ ꯇꯧꯔꯒ ꯁꯄꯣꯔꯠ ꯇꯧꯕꯤꯕ꯫ ꯑꯩꯅ ꯏꯟꯈꯠꯂꯛꯂꯤꯕ ꯅꯍꯥꯁꯤꯡꯗ ꯃꯔꯨꯑꯣꯏꯅ ꯍꯤꯔꯝ ꯑꯁꯤꯗ ꯊꯕꯛ ꯇꯧꯔꯤꯕ ꯈꯨꯗꯤꯡꯃꯛꯄꯨ ꯆꯦꯂꯦꯟꯖ ꯑꯁꯤꯗ ꯁꯔꯨꯛ ꯌꯥꯕꯤꯅꯕ ꯍꯥꯏꯖꯔꯤ꯫ ꯃꯔꯨꯞꯁꯤꯡ, ꯃꯤꯑꯣꯏꯕꯅ ꯑꯃꯨꯛꯇꯪ ꯈꯟꯊꯔꯒ ꯑꯄꯨꯟꯕꯅ ꯄꯥꯡꯒꯜꯅꯤ ꯈꯜꯂꯒ ꯊꯕꯛ ꯇꯧꯒꯦ ꯈꯜꯂꯕꯗꯤ ꯑꯉꯛ-ꯑꯉꯛꯄ ꯊꯕꯛꯁꯤꯡ ꯇꯧꯕ ꯉꯝꯒꯅꯤ꯫ ꯁꯃꯥꯖꯗ ꯃꯈꯜ ꯀꯌꯥꯒꯤ ꯑꯑꯣꯟꯕ ꯂꯩꯈꯤ꯫ ꯍꯤꯔꯝ ꯑꯁꯤꯗ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯀꯤ ꯍꯣꯠꯅꯈꯤꯕ ꯑꯗꯨꯅ ꯑꯆꯧꯕ ꯊꯧꯗꯥꯡ ꯑꯣꯏꯈꯤ꯫ ꯃꯤꯁꯟ ꯖꯜ ꯊꯥꯜ ꯍꯥꯏꯕ ꯃꯤꯌꯥꯝꯒꯤ ꯈꯣꯜꯂꯥꯎ ꯑꯃ ꯍꯧꯖꯤꯛ ꯀꯁꯃꯤꯔꯒꯤ ꯁ꯭ꯔꯤꯅꯒꯔꯗ ꯇꯧꯔꯤ꯫ ꯃꯁꯤꯅ ꯁ꯭ꯔꯤꯅꯒꯔꯗ ꯂꯩꯕ ꯄꯥꯠ ꯑꯃꯁꯨꯡ ꯄꯨꯈ꯭ꯔꯤꯕꯨ ꯂꯨ-ꯅꯥꯟꯅ ꯊꯝꯕ ꯑꯗꯨꯒ ꯊꯥꯏꯅꯒꯤ ꯐꯖꯕꯕꯨ ꯑꯃꯨꯛ ꯍꯟꯅ ꯍꯜꯂꯛꯅꯕ ꯍꯣꯠꯅꯕꯅꯤ꯫ ꯃꯤꯁꯟ ꯖꯜ ꯊꯥꯜꯒꯤ ꯐꯣꯀꯁꯇꯤ ꯀꯨꯁꯥꯜ ꯁꯥꯔ ꯑꯃꯁꯨꯡ ꯒꯤꯜ ꯁꯥꯔꯅꯤ꯫ ꯃꯤꯌꯥꯝꯒꯤ ꯊꯧꯗꯥꯡ ꯃꯔꯛꯁꯤꯗ ꯇꯦꯛꯅꯣꯂꯣꯖꯤꯒꯤ ꯃꯇꯦꯡꯁꯨ ꯂꯧꯔꯤ꯫ ꯀꯗꯥꯏꯗ ꯀꯔꯤ ꯁꯣꯏꯕ, ꯏꯂꯤꯒꯦꯜ ꯊꯕꯛ ꯇꯧꯕ꯭ꯔꯥ ꯍꯥꯏꯕꯁꯤꯗ ꯊꯤꯒꯠꯅꯕ ꯁꯔꯚꯦ ꯑꯃ ꯇꯧꯍꯜꯂꯤ꯫ ꯃꯔꯝ ꯑꯁꯤꯅ ꯄ꯭ꯂꯥꯁꯇꯤꯛ ꯋꯦꯁꯕꯨ ꯂꯧꯊꯣꯛꯄ ꯑꯃꯁꯨꯡ ꯂꯨ-ꯅꯥꯟꯕꯒꯤ ꯀꯦꯝꯄꯦꯟꯁꯨ ꯍꯧꯈꯤ꯫ ꯃꯤꯁꯟꯒꯤ ꯑꯅꯤꯁꯨꯕ ꯐꯦꯖꯗꯅ ꯋꯥꯇꯔ ꯆꯦꯅꯦꯜ ꯑꯔꯤꯕ ꯑꯃꯁꯨꯡ ꯄꯥꯠꯄꯨ ꯊꯜꯍꯟꯕꯗ ꯃꯇꯦꯡ ꯄꯥꯡꯂꯤꯕ ꯋꯥꯇꯔꯐꯣꯜ 19ꯕꯨ ꯔꯤꯁꯇꯣꯔ ꯇꯧꯅꯕ ꯀꯟꯅ ꯍꯣꯠꯅꯔꯤ꯫ ꯔꯦꯁꯇꯣꯔꯦꯁꯟ ꯄ꯭ꯔꯣꯖꯦꯛ ꯑꯁꯤꯒꯤ ꯃꯔꯝꯗ ꯃꯤꯄꯨꯝ ꯈꯨꯗꯤꯡꯗ ꯑꯃꯨꯛꯀ ꯍꯟꯅ ꯈꯪꯅꯕꯒꯤꯗꯃꯛꯇ ꯂꯩꯀꯥꯏꯒꯤ ꯃꯤꯑꯣꯏ ꯑꯃꯁꯨꯡ ꯅꯍꯥꯔꯣꯜꯁꯤꯡꯕꯨ ꯋꯥꯇꯔ ꯑꯦꯝꯕꯦꯁꯦꯗꯔ ꯑꯣꯏꯍꯟꯈꯤ꯫ ꯂꯩꯀꯥꯏ ꯑꯁꯤꯗ ꯂꯩꯔꯤꯕ ꯃꯤꯁꯤꯡꯅ ꯒꯤꯜ ꯁꯥꯔꯗ ꯃꯤꯔꯝꯗꯒꯤ ꯄꯥꯏꯔꯛꯄ ꯎꯆꯦꯛꯁꯤꯡ ꯑꯃꯁꯨꯡ ꯉꯥꯒꯤ ꯃꯁꯤꯡ ꯍꯦꯟꯒꯠꯅꯕ ꯀꯟꯅ ꯍꯣꯠꯅꯔꯤ꯫ ꯃꯁꯤ ꯎꯕꯗ ꯌꯥꯝꯅ ꯍꯔꯥꯎꯏ꯫ ꯑꯩꯍꯥꯛꯅ ꯁ꯭ꯔꯤꯅꯒꯔꯗ ꯂꯩꯕ ꯃꯤꯄꯨꯝ ꯈꯨꯗꯤꯡꯕꯨ ꯃꯈꯣꯏꯒꯤ ꯊꯧꯗꯥꯡ ꯑꯁꯤꯒꯤꯗꯃꯛꯇ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯂꯤ꯫ ꯃꯔꯨꯞꯁꯤꯡ, ꯆꯍꯤ 9ꯒꯤ ꯃꯃꯥꯡꯗ ꯚꯥꯔꯠꯅ ꯁ꯭ꯋꯆ ꯚꯥꯔꯠ ꯃꯤꯁꯟ ꯍꯧꯈꯤ꯫ ꯃꯇꯝꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯅꯧ-ꯑꯅꯧꯕ ꯏꯅꯣꯚꯦꯁꯟꯒ ꯈꯨꯠꯁꯝꯅꯔꯛꯈꯤ ꯑꯃꯁꯨꯡ ꯄꯥꯛꯊꯣꯛ ꯆꯥꯎꯊꯣꯛꯍꯟꯈꯤ꯫ ꯚꯥꯔꯠꯀꯤ ꯖꯒꯥ ꯑꯃ ꯍꯦꯛꯇꯗ ꯆꯠꯂꯨꯕꯗ ꯂꯨ-ꯅꯥꯟꯕꯒꯤ ꯃꯇꯥꯡꯗ ꯍꯣꯠꯅꯕ ꯑꯗꯨꯝ ꯊꯦꯡꯅꯒꯅꯤ꯫ ꯑꯁꯥꯝꯒꯤ ꯀꯣꯀ꯭ꯔꯥꯓꯥꯔꯗ ꯃꯁꯤꯒꯤ ꯍꯤꯔꯝꯗ ꯍꯣꯠꯅꯕꯒꯤ ꯄꯥꯎ ꯑꯃ ꯑꯩꯅ ꯇꯥꯏ꯫ ꯃꯁꯤꯅ ꯃꯣꯔꯅꯤꯡ ꯋꯥꯀꯔꯁꯀꯤ ꯀꯥꯡꯕꯨ ꯈꯔꯅ ꯁ꯭ꯋꯆ ꯑꯣꯔ ꯍꯔꯤꯠ ꯀꯣꯀ꯭ꯔꯥꯓꯥꯔ ꯃꯤꯁꯟꯒꯤ ꯃꯈꯥꯗ ꯊꯥꯒꯠꯅꯤꯡꯉꯥꯏ ꯑꯣꯏꯕ ꯊꯕꯛ ꯀꯌꯥ ꯄꯥꯡꯊꯣꯛꯏ꯫ ꯃꯈꯣꯏ ꯈꯨꯗꯤꯡꯃꯛꯅ ꯑꯅꯧꯕ ꯐ꯭ꯂꯥꯏꯑꯣꯚꯔ ꯑꯦꯔꯤꯌꯥꯗ ꯂꯩꯕ ꯀꯤꯂꯣꯃꯤꯇꯔ 3 ꯁꯥꯡꯕ ꯂꯝꯕꯤꯕꯨ ꯁꯦꯡꯗꯣꯛꯇꯨꯅ ꯂꯨ-ꯅꯥꯟꯕꯒꯤ ꯃꯦꯁꯦꯖ ꯑꯃ ꯄꯤ꯫ ꯑꯁꯤꯒꯨꯝꯅ ꯕꯤꯁꯥꯈꯥꯄꯠꯅꯝꯗ ꯁ꯭ꯋꯆ ꯚꯥꯔꯠ ꯑꯚꯤꯌꯥꯟꯒꯤ ꯃꯈꯥꯗ ꯄꯣꯂꯤꯊꯤꯟꯒꯤ ꯃꯍꯨꯠꯇ ꯐꯤꯒꯤ ꯕꯦꯒ ꯑꯣꯏꯅ ꯁꯤꯖꯤꯟꯅꯅꯕ ꯍꯣꯠꯅꯍꯜꯂꯤ꯫ ꯃꯁꯤꯗ ꯂꯩꯕ ꯃꯤꯑꯣꯏꯁꯤꯡꯅ ꯑꯦꯟꯚꯥꯏꯔꯟꯃꯦꯟꯠꯄꯨ ꯂꯨ-ꯅꯥꯟꯅ ꯊꯝꯕꯒꯤ ꯍꯤꯔꯝ ꯑꯁꯤꯗ ꯁꯤꯡꯒꯜ ꯌꯨꯖ ꯄ꯭ꯂꯥꯁꯇꯤꯛꯀꯤ ꯃꯥꯌꯣꯛꯇ ꯈꯣꯡꯖꯪ ꯀꯌꯥ ꯆꯪꯁꯤꯜꯂꯤ꯫ ꯃꯔꯛ ꯑꯁꯤꯗ ꯌꯨꯝ-ꯌꯨꯝꯗ ꯑꯃꯣꯠꯄꯕꯨ ꯇꯣꯉꯥꯟ-ꯇꯣꯉꯥꯟꯅ ꯍꯥꯞꯄꯒꯤ ꯃꯔꯝꯗ ꯈꯪꯍꯟꯅꯕꯁꯨ ꯍꯣꯠꯅꯔꯤ꯫ ꯃꯨꯝꯕꯥꯏꯗ ꯂꯩꯕ ꯁꯣꯃꯥꯌꯥ ꯀꯣꯂꯦꯖꯒꯤ ꯁꯥꯇ꯭ꯔꯁꯤꯡꯅꯁꯨ ꯁ꯭ꯋꯆꯇ ꯑꯚꯤꯌꯥꯟ ꯑꯁꯤꯗ ꯐꯖꯕ ꯍꯥꯏꯕꯁꯤꯁꯨ ꯌꯥꯎꯍꯜꯂꯤ꯫ ꯁꯥꯇ꯭ꯔꯁꯤꯡꯁꯤꯅ ꯀꯂꯤꯌꯥꯟ ꯔꯦꯜꯋꯦ ꯁ꯭ꯇꯦꯁꯟꯒꯤ ꯐꯛꯂꯥꯡꯗ ꯄꯦꯟꯇꯤꯡ ꯐꯖꯕ ꯀꯌꯥ ꯑꯃ ꯌꯦꯛꯈꯤ꯫ ꯔꯥꯖꯁꯊꯥꯟꯗ ꯂꯩꯕ ꯁ꯭ꯋꯥꯏ-ꯃꯙꯣꯄꯨꯔꯒꯤ ꯃꯇꯥꯡꯗꯁꯨ ꯑꯩꯍꯥꯛꯅ ꯄꯥꯎ ꯇꯥꯖꯩ꯫ ꯃꯁꯤꯗ ꯂꯩꯕ ꯅꯍꯥꯔꯣꯜꯁꯤꯡꯅ ꯃꯤꯁꯟ ꯕꯤꯠ ꯄ꯭ꯂꯥꯁꯇꯤꯛ ꯍꯥꯏꯕ ꯈꯣꯡꯖꯪ ꯑꯃ ꯆꯠꯊꯔꯤ꯫ ꯃꯗꯨꯗ ꯔꯥꯟꯊꯥꯝꯕꯣꯔꯒꯤ ꯖꯪꯒꯜꯗ ꯇꯥꯔꯝꯕ ꯄ꯭ꯂꯥꯁꯇꯤꯛ ꯑꯃꯁꯨꯡ ꯄꯣꯂꯤꯊꯤꯟ ꯂꯧꯊꯣꯛꯈꯤ꯫ ꯃꯌꯥꯝꯒꯤ ꯍꯣꯠꯅꯕꯒꯤ ꯋꯥꯈꯜꯂꯣꯟ ꯑꯁꯤꯅ ꯏꯔꯩꯕꯥꯛꯇ ꯂꯩꯕꯥꯛ ꯃꯤꯄꯨꯝ ꯈꯨꯗꯤꯡꯕꯨ ꯑꯃꯠꯇꯒꯤ ꯑꯣꯏꯕꯒꯤ ꯊꯧꯅꯥ ꯄꯤꯕ ꯑꯃꯁꯨꯡ ꯑꯣꯏꯊꯣꯛꯇ꯭ꯔꯕ ꯊꯕꯛꯄꯨ ꯃꯥꯏ ꯄꯥꯛꯍꯜꯂꯤ꯫ ꯑꯩꯒꯤ ꯅꯨꯡꯁꯤꯖꯔꯕ ꯏꯔꯩꯕꯥꯛꯆꯥꯁꯤꯡ, ꯅꯨꯃꯤꯠ ꯈꯔꯅꯤꯒꯤ ꯃꯇꯨꯡꯗ ꯍꯥꯏꯕꯗꯤ ꯃꯥꯔꯆ 9ꯗ ꯁꯪꯁꯥꯔ ꯄꯨꯝꯕꯗ ꯏꯟꯇꯔꯅꯦꯁꯅꯦꯜ ꯋꯤꯃꯦꯟꯁ ꯗꯦ ꯄꯥꯡꯊꯣꯛꯀꯗꯧꯔꯤ꯫ ꯅꯨꯄꯤꯒ ꯃꯔꯤ ꯂꯩꯅꯕ ꯍꯤꯔꯝ ꯈꯨꯗꯤꯡꯃꯛꯇ ꯍꯥꯏꯕꯗꯤ ꯃꯈꯣꯏꯒꯤ ꯊꯧꯅꯥ ꯂꯤꯡꯖꯦꯜ ꯑꯃꯁꯨꯡ ꯍꯣꯠꯅꯕꯒꯤ ꯃꯇꯥꯡꯗ ꯈꯨꯗꯝ ꯀꯌꯥ ꯑꯩꯈꯣꯏꯅ ꯇꯣꯏꯅ ꯃꯟ ꯀꯤ ꯕꯥꯠꯇ ꯋꯥꯔꯤ ꯁꯥꯅꯁꯤ꯫ ꯁ꯭ꯀꯤꯜ ꯏꯟꯗꯤꯌꯥ ꯑꯣꯏꯒꯦꯔꯥ, ꯁꯦꯜꯐ ꯍꯦꯜꯞ ꯒ꯭ꯔꯨꯞꯄꯨ ꯑꯣꯏꯒꯦꯔꯥ, ꯑꯆꯧꯕ ꯃꯆꯥ ꯍꯤꯔꯝ ꯈꯨꯗꯤꯡꯃꯛꯇ ꯅꯨꯄꯤꯅ ꯊꯧꯗꯥꯡ ꯀꯌꯥ ꯂꯧꯔꯤ꯫ ꯑꯗꯣꯝꯅꯁꯨ ꯌꯦꯡꯕꯤꯌꯨ, ꯅꯨꯄꯤꯅ ꯍꯤꯔꯝ ꯈꯨꯗꯤꯡꯗ ꯊꯥꯏꯅꯒꯤ ꯆꯠꯅꯕꯤꯕꯨ ꯀꯜꯂꯒ ꯃꯃꯥꯡꯗ ꯊꯝꯅꯕ ꯍꯣꯠꯅꯔꯤ꯫ ꯍꯧꯖꯤꯛ ꯑꯩꯈꯣꯏꯒꯤ ꯏꯔꯩꯕꯥꯛꯇ ꯄꯥꯔꯂꯤꯌꯥꯃꯦꯟꯠꯇꯒꯤ ꯍꯧꯔꯒ ꯄꯟꯆꯥꯌꯠ ꯐꯥꯎꯕ ꯃꯈꯜ ꯀꯌꯥꯒꯤ ꯍꯤꯔꯝ ꯈꯨꯗꯤꯡꯗ ꯅꯨꯄꯤꯁꯤꯡꯅ ꯑꯋꯥꯡꯕ ꯊꯥꯛꯇ ꯍꯣꯠꯅꯔꯤ ꯑꯃꯁꯨꯡ ꯃꯥꯏ ꯄꯥꯛꯏ꯫ ꯑꯥꯔꯃꯤꯗꯁꯨ ꯅꯨꯄꯤ ꯑꯣꯏꯕꯤꯁꯤꯡꯅ ꯑꯅꯧꯕ ꯑꯃꯁꯨꯡ ꯑꯆꯧꯕ ꯊꯧꯗꯥꯡ ꯂꯧꯗꯨꯅ ꯏꯔꯩꯕꯥꯛꯄꯨ ꯀꯟꯅꯅꯕ ꯍꯣꯠꯅꯔꯤ꯫ ꯃꯃꯥꯡꯒꯤ ꯊꯥ ꯑꯁꯤꯗꯁꯨ ꯔꯤꯄꯕ꯭ꯂꯤꯛ ꯗꯦꯗ ꯑꯩꯈꯣꯏꯅ ꯅꯨꯄꯤ ꯑꯣꯏꯕꯤꯁꯤꯡꯅ ꯃꯣꯗꯔꯟ ꯐꯥꯏꯇꯔ ꯄ꯭ꯂꯦꯟ ꯄꯥꯏꯕ ꯎꯈꯤ꯫ ꯁꯥꯏꯅꯤꯛ ꯁ꯭ꯀꯨꯜꯗ ꯅꯨꯄꯤꯁꯤꯡꯅ ꯇꯝꯕ ꯌꯥꯕꯒꯤ ꯈꯨꯗꯣꯡꯆꯥꯕ ꯄꯤꯈꯤ꯫ ꯃꯔꯝ ꯑꯁꯤꯅ ꯁꯥꯏꯅꯤꯛ ꯁ꯭ꯀꯨꯜꯗ ꯅꯨꯄꯤ ꯀꯌꯥ ꯑꯃ ꯃꯤꯡ ꯆꯟꯈꯤ꯫ ꯑꯁꯤꯒꯨꯝꯕ ꯁ꯭ꯇꯥꯔꯠ-ꯑꯞꯀꯤ ꯇꯥꯏꯕꯪ ꯑꯁꯤ ꯌꯦꯡꯁꯤ꯫ ꯃꯃꯥꯡ ꯆꯍꯤꯗ ꯏꯔꯩꯕꯥꯛꯇ ꯑꯅꯧꯕ ꯁ꯭ꯇꯥꯔꯠ-ꯑꯞ ꯂꯤꯁꯤꯡ ꯀꯌꯥ ꯑꯃ ꯍꯧꯈꯤ꯫ ꯃꯔꯛ ꯑꯁꯤꯗ ꯁ꯭ꯇꯥꯔꯠ-ꯑꯞ ꯇꯪꯈꯥꯏ ꯑꯃꯗꯤ ꯅꯨꯄꯤ ꯗꯥꯏꯔꯦꯛꯇꯔꯅ ꯊꯧꯗꯥꯡ ꯂꯧꯔꯤ꯫ ꯅꯨꯃꯤꯠ ꯈꯔꯅꯤꯒꯤ ꯃꯃꯥꯡꯗ ꯃꯦꯇꯔꯅꯤꯇꯤ ꯂꯤꯞꯇꯁꯨ ꯅꯨꯃꯤꯠ ꯍꯦꯟꯒꯠꯅꯕꯒꯤ ꯋꯥꯐꯝ ꯂꯧꯈ꯭ꯔꯕꯅꯤ꯫
नुपा अमसुंग नुपीदा खेतनबा थमदना लुहोंबगी चही माननबा इरेबाकना कन्ना होटनरी मसिदगी लम खुदिंगमक्ता नुपीसिंगना सरुक याबा हेनगलकली अदोमना लेबाक असिदा अचौबा अवोनबा अमा उबा फंगलमगनी अवोनबा अदुदी अैखोयगी खुनाइदा कानगदबा खोंगथांग कया माय पाकपसिनी बेटी बचाओ बेटी पढ़ाओ असिगी माय पाकपसि यंगबियो ngasi sex ratio gi phibam chana leire school chatpai cha nupi singi masing su yamna hengatle nupi macha sing school kaba marakta lephandaba haibagi aikhoi gi su thodang ne matawasumna swasthya bharat abhiyan gi manung channa nupi singna lamhang da chattuna toilet tawbagi awaba kokhanba ngamle triple talak kumlaba phattaba chanabi su loisinba horakle triple talak ki mayokta ain semlakpadagi असिगुंबा चटनबी असिदा चादा मरफू हंथरे असुक यामना अवोनबा से मतम मसुक तेनबा असिदा करमना ओइरकलिबनो हौजिक्ति अैखोयगे लेबाक असिदा अवोनबा अमसुंग मांगदा चंगसिलकनबा होनबदा नुपीसिंग मसाना लुचिंगली मरम असिनाने अवोनबा पुरकपा ngamliba नुंगसिजरबै लेबाकचासिंग हयेंग फेब्रुवारी gi tang 19 asi नेशनल साइंस डे ने नुमित asi रमन इफेक्ट पुथोकिबा नुमित ने हाइना सुखंगने अैखोयगी लेबाक असिगी विज्ञान गी खोंगचटपु चौखटपगी लंबीदा पुरकपदा मरुओइबा थौदांग लौबिखिबा सीवी रमन अमदि अदुगुमलबा वैज्ञानिक खुदिंगमकपु इकाई खुमनबगा लोइनना इकोक नोनजरी मरुपसिंग अैखोयगी पुनसिगी नुंगाइबा अमसुंग अराइबा मवोंगदा टेक्नोलॉजीना मफम चाउना कनख्रे करंबा टेक्नोलॉजीना अफबा ओइरिबनो टेक्नोलॉजी करंबबुना हेना अफबा मवोंगदा सिजिन्नबा याबगे हाइबगी मतांगदा अैखोय मयाम अदुमक खंगलिबने अदुबु इमुंग मनुंगी अंगांगसिंगा टेक्नोलॉजी असिगी युमफम करिनो मसि नैनरिबा साइंस न करिनो हाइबगी मतांगदा खंगी खंगदे हाइबगी वाफम सिना अैखोयगी थोइदोकना नाचुंगलुदे साइंस डे नुमित असिना लाकपदा अैना इमुंग खुदिंगमक्ता हाइजनिंगबदे अदोमगी अंगांगसिंगी साइंटिफिक टेम्पेरामेंट मखोंग सेंबिनबा अराइबा अपिकपा खोंगथांग कयादगी हौदुना होनबियो अनोक उपलबा मतुंगदा हेना सेंगना उरकपगी मरम अंगांग अमदा यामनमक लाइना मरी लेनरिबा साइंस अदुगी मतांगदा वाखल ताहनबा याय अनोक अदुबु येंगलगा नुंगाइबा खक नतना मसिनी अचंब खुदम अमा हाइजरबदा चेजम अमा पाइरदुना अदोमना अंगांग सिंगसिदा यामना लाइना ताकपीबा यारे अंगांग अमना मोबाइल फोन सिजिनै कैलकुलेटर बु करमना थबक तवी रिमोट कंट्रोल करमना मथौ पांगथोई सेंसर हाइरिबसना करिनो हाइरिबा वैज्ञानिक ओइबा वाफम कया असिबु युम युमदा वारी सानबदा नैनबिब्रा अैखोयना नुंगतिगी सिजिनरिबा पोटलमसिंग असिबु सारकलिबा साइंस अदुगी मतांगदा अंगांगसिंगदा ताकपीबा याय करिगुंबा मतमदा अंगांगसिंगा लोइनना नोंगथक्ता लैरिबा अतियाबु मित्येंग तामिनखरब्रा नुमिदांगी मतमदा थवान मिचाककी मरमदा सोइदना वारी सारमगनी मखल मखा कयागी कॉन्स्टेलेशन अतियादा उबा फंगी मदुगी मतांगदा ताकपियो असुम तौना अंगांग अदुदा फिजिक्स अमदी एस्ट्रोनॉमीगी मतांगदा खंगनिंगबगी इखौ लांगबा पोखनबा ngamgani हौजिक्ति अतियादा ngalibा थवान मिचाक अमदी ग्रहसिंगी मफम अदुबु खंगदोकपा ngamba एप कया अमुसु थोकले एपसिंग असिगी मतेंगना अतियादा उरिबा थवान मिचाक अदुबु मसक खंगदोक्तुना कुपना नैनबा यारे अैहाकी स्टार्टअप सिंगा मखोयगी हैसिंगबा अमदी साइंटिफिक करेक्टरबु लैबाककी याइफनबगी थबक थौरमसिंगदा अैहाकना हाइगनी खोंगथांग असि लैबाककीदमक अैखोयगी कलेक्टिव साइंटिफिक रेस्पोंसिबिलिटीनी अैहांगना उजबदा हौजिकी मतम असिदा अैखोयगी स्टार्टअप सिंग वर्चुअल रियलिटी की ताइबंग असिदा यामनमक अफब थबक कया तौरी वर्चुअल क्लास की मतम असिदा अंगांग सिंगिदमक्ता चानगदब मवोंगदा वर्चुअल लैब अमा सेमगत सागत पयागनी वर्चुअल रियलिटी की खुथांगदा युमदा फमना फमना अंगांग सिंगबु केमिस्ट्री की लैब ता लेबगुम फावहनबा ngamgadawribani अैखोयगी ओजासिंग अमदी ममा मपा सिंगदा हाइजनिंगबदे माहिरुई सिंग अमदी अंगांग सिंगबु वाहंग हंगनबा पुकनिंग थौगतपियो मखोयगा लोइनना अदोमसु याउसिनबियो वाहंग सिंग अदुगी पाउकुम थिमिनबियो ngасidi अैहाकना कोरोना की लांजंग लांथेंगनकिबा भारत की वैज्ञानिक सिंगना लौकिबा थौदांग अदुगी मतांगदा थागत वाहे थंबा पामजे मखोयना यामना कन्ना होनबगी महेना मेड इन इंडिया वैक्सीन पुथोकपा ngamduna मालेम पुंबगी ओइना
ꯑꯆꯧꯕ ꯃꯇꯦꯡ ꯐꯪꯕ ꯉꯝꯂꯤꯕꯅꯤ꯫ ꯃꯤꯑꯣꯏꯕ ꯈꯨꯟꯅꯥꯏꯒꯤꯗꯃꯛ ꯕꯤꯒ꯭ꯌꯥꯟꯅ ꯄꯤꯕ ꯈꯨꯗꯣꯜꯅꯤ꯫ ꯑꯩꯒꯤ ꯅꯨꯡꯁꯤꯖꯔꯕ ꯏꯔꯩꯕꯥꯛꯆꯥꯁꯤꯡ, ꯍꯟꯗꯛꯁꯨ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯍꯤꯔꯝ ꯀꯌꯥ ꯑꯃꯗ ꯑꯩꯈꯣꯏ ꯅꯩꯅꯔꯤ꯫ ꯂꯥꯛꯀꯗꯧꯔꯤꯕ ꯃꯥꯔꯆ ꯊꯥ ꯑꯁꯤꯗ ꯍꯔꯥꯎ ꯀꯨꯝꯍꯩ ꯀꯌꯥ ꯑꯃ ꯂꯥꯛꯀꯗꯧꯔꯦ꯫ ꯁꯤꯕꯔꯥꯇ꯭ꯔꯤꯁꯨ ꯂꯥꯛꯂꯦ꯫ ꯃꯁꯤꯒ ꯂꯣꯏꯅꯅ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯌꯥꯎꯁꯪꯒꯤꯗꯃꯛ ꯁꯦꯝ ꯁꯥꯕꯗ ꯃꯥꯏ ꯑꯣꯟꯁꯤꯜꯂꯛꯀꯅꯤ꯫ ꯌꯥꯎꯁꯪ ꯍꯥꯏꯔꯤꯕ ꯀꯨꯝꯍꯩ ꯑꯁꯤ ꯑꯩꯈꯣꯏ ꯃꯌꯥꯝꯅ ꯑꯃꯠꯇ ꯑꯣꯏꯅ ꯄꯨꯟꯁꯤꯟꯕ ꯀꯨꯝꯍꯩ ꯑꯃꯅꯤ꯫ ꯑꯩꯒꯤ ꯃꯤꯒꯤ ꯏꯔꯩꯕꯥꯛ ꯃꯤꯔꯩꯕꯥꯛ ꯑꯆꯧ ꯑꯄꯤꯛ ꯈꯦꯟꯅꯕ ꯀꯌꯥ ꯑꯁꯤ ꯀꯨꯝꯍꯩ ꯑꯁꯤꯅ ꯄꯨꯝꯅꯃꯛ ꯆꯥꯝꯊꯣꯛꯄꯤ꯫ ꯃꯔꯝ ꯑꯁꯤꯅ ꯌꯥꯎꯁꯪ ꯀꯨꯝꯍꯩꯒꯤ ꯃꯆꯨꯁꯤꯡꯗꯒꯤ ꯍꯦꯟꯅ ꯂꯨꯔꯤꯕꯗꯤ ꯀꯨꯝꯍꯩ ꯑꯁꯤꯅ ꯃꯤꯌꯥꯝꯒꯤ ꯃꯔꯛꯇ ꯄꯣꯛꯍꯜꯂꯤꯕ ꯅꯨꯡꯁꯤꯕ ꯑꯃꯗꯤ ꯃꯔꯨꯞ ꯃꯄꯥꯡꯒꯤ ꯑꯣꯏꯕ ꯆꯥꯟꯅꯕꯒꯤ ꯋꯥꯈꯜ ꯐꯥꯎꯍꯜꯂꯤꯕ ꯑꯗꯨꯅꯤ꯫ ꯌꯥꯎꯁꯪ ꯀꯨꯝꯍꯩꯗ ꯆꯥꯔꯤꯕ ꯑꯊꯨꯝ ꯑꯍꯥꯎꯒ ꯂꯣꯏꯅꯅ ꯃꯤꯑꯣꯏꯕꯒꯤ ꯃꯔꯤꯗ ꯅꯨꯡꯁꯤ ꯆꯥꯟꯅꯕꯁꯨ ꯂꯩꯍꯜꯂꯤ꯫ ꯃꯔꯤ ꯑꯁꯤ ꯍꯦꯟꯅ ꯆꯦꯠꯁꯤꯟꯍꯟꯕ ꯃꯊꯧ ꯇꯥꯏ꯫ ꯂꯩꯔꯤꯕ ꯃꯔꯤ ꯑꯁꯤ ꯏꯃꯨꯡ ꯃꯅꯨꯡ ꯈꯛꯀꯤ ꯅꯠꯇꯅ ꯑꯗꯣꯝꯒꯤ ꯏꯃꯨꯡꯒꯤ ꯃꯤꯑꯣꯏ ꯈꯨꯗꯤꯡꯃꯛꯀ ꯃꯔꯤ ꯂꯩꯅꯕ ꯃꯤꯌꯥꯝ ꯂꯣꯏꯅꯃꯛꯅꯤ꯫ ꯃꯁꯤꯒꯤꯗꯃꯛ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨꯑꯣꯏꯕ ꯄꯥꯝꯕꯩꯁꯨ ꯑꯗꯣꯝꯅ ꯅꯤꯡꯁꯤꯡꯕꯤꯒꯗꯕꯅꯤ꯫ ꯄꯥꯝꯕꯩ ꯑꯗꯨꯗꯤ ꯚꯣꯀꯦꯜ ꯐꯣꯔ ꯂꯣꯀꯦꯜꯒ ꯂꯣꯏꯅꯅ ꯀꯨꯝꯍꯩ ꯄꯥꯡꯊꯣꯛꯄ ꯑꯁꯤꯅꯤ꯫ ꯀꯨꯝꯍꯩꯁꯤꯡ ꯂꯥꯛꯄꯗ ꯑꯗꯣꯝꯅ ꯏꯁꯥꯒꯤ ꯑꯀꯣꯏꯕꯗ ꯐꯪꯕ ꯄꯣꯠꯂꯝꯁꯤꯡ ꯂꯩꯕꯤꯌꯨ꯫ ꯃꯁꯤꯅ ꯃꯐꯝ ꯑꯗꯨꯗ ꯈꯨꯟꯗꯥꯔꯤꯕ ꯃꯤꯌꯥꯝꯒꯤ ꯄꯨꯟꯁꯤꯗ ꯍꯔꯥꯎ ꯅꯨꯡꯉꯥꯏꯅ ꯂꯩꯍꯟꯕ ꯉꯝꯒꯅꯤ꯫ ꯂꯩꯕꯥꯛ ꯑꯁꯤꯅ ꯃꯥꯏ ꯄꯥꯛꯅ ꯀꯣꯔꯣꯅꯥ ꯊꯦꯡꯅꯕꯒꯨꯝ ꯀꯨꯝꯍꯩ ꯄꯥꯡꯊꯣꯛꯄꯗꯁꯨ ꯍꯦꯟꯅ ꯊꯋꯥꯏ ꯌꯥꯎꯕ ꯍꯦꯟꯒꯠꯂꯛꯄ ꯎꯔꯤ꯫ ꯑꯁꯨꯝꯅ ꯍꯔꯥꯎ ꯇꯌꯥꯝꯅ ꯀꯨꯝꯍꯩ ꯄꯥꯡꯊꯣꯛꯃꯤꯟꯅꯁꯤ, ꯂꯣꯏꯅꯅ ꯆꯦꯛꯁꯤꯟꯃꯤꯟꯅꯁꯤ꯫ ꯂꯥꯛꯀꯗꯧꯔꯤꯕ ꯍꯔꯥꯎ ꯀꯨꯝꯍꯩꯁꯤꯡꯒꯤꯗꯃꯛ ꯌꯥꯏꯐ ꯃꯪꯒꯣꯜ ꯄꯤꯖꯔꯤ꯫ ꯑꯗꯣꯝꯒꯤ ꯋꯥꯍꯩꯁꯤꯡ, ꯆꯤꯊꯤꯁꯤꯡ, ꯐꯣꯡꯗꯣꯛꯄꯤꯅꯤꯡꯕ ꯊꯃꯣꯏꯒꯤ ꯌꯋꯥꯁꯤꯡꯒꯤꯗꯃꯛ ꯏꯈꯧ ꯂꯥꯡꯅ ꯑꯗꯨꯃꯛ ꯉꯥꯏꯖꯔꯝꯒꯦ꯫ ꯍꯟꯅ ꯍꯟꯅ ꯊꯥꯒꯠꯆꯔꯤ꯫